Kuki militant Singna ngarangdagi amuk hauna numidang athengba fauba chingkhong chingyada landarakuna asokapan misimina kaya marup yaukraba tungda ngasi ayuk Imphal West District ki Koutruk Sentam Chirangda Kuki militant Singna bom yauna Nongmei kapsilaktuna landaba horakre. Pawasina hai ngasi ayuk pung mangarom tabadagi Kuki militant Singna ching mathaktagi Nongmei amadi bom kapsilaktuna landaba horaki. Hauzik security force Singna su khut handuna nakalani gi marakta Nongmei Kapnakhi. Kuki Singna chingthaktagi kaplambadagi chingkhada kumtharaktuna kapa horakhibaga loinana Kuki militant Singna ngasi nungthil pung 3 rom faubada Koutruk ching laikaida bom kunthra rom kaptharakpaga loinana Nongmei su kapsilaki hairi. Kuki militant Singna kaplakpa aduda hauzik faubada State Force Village Volunteer Force amadi kunja singda sokpagi pau leitri. Kuki militant Singna bom kaplakpadagi IRB personnel Singna 51mm bom ahum kapkhibada bom anidi Kuki gi bunker da chap chana tasinki bunker mapa chana bom takhibaga loinana Kuki sing Nongmei kapa leptuna tumina ngaihak lairuraba matung Nongmei maru kaya maru Kaptharakhi thajaba yaba paugi matung ina Kuki militant sing gi maikaida chauna asi ana asokapan yaukre hairi. Kuki militant Singna bom amadi Nongmei kapsilakpagi pau tabadagi additional SP LO Imphal West DSP Lamsang OC Lamsang amadi IG CRPF Group Langjingki DIG AK Premjisu thaudok thokpham da laktuna yengsilaki.